Hathanba mayambu Chesam nawasna taram noksari amadi ikai khumnabo chari mayam gidamak ngasi puduna laksari wari asi maral kaisu lajadabi nupi amabu Dubai dagi plan tawraga hatkibagi matangdani hawjikti wari asigi akupa warol amuk khangminarasi ngasigi thawdog asigi hawrakfam Karnataka state ki Urupi district tagi oirami district asigi Brahmabar area sida Milan apartment kauba amalay wafam asi 2021 gini apartment asigi flat amada apikpa family amakhak lay family sida layriba miyoi singdi Ram Krishna Ganiga mahaki loinabi Bisala Ganiga amadi makhoigi chahi taret surabi RB Ganiga ni imung asi India da layramde Ram Krishna Dubai da layba company amada thabak tawi maramasina ayamba matamda Dubai da oina lay adum oinamak makhoigi family asi India da khara toina adum lai kaigino hairagadi makhoigi mari mata loinamak mafam sida lay Ram Krishna gi asengba hawrakfam mayumsu Urupi district ki Bijoro khungangdagini aduga Bisala gi parents ki mayumna district asimaki Guzari Nayakbari area dagini maramasina Ram Krishna na Urupi gi Milan apartment da flat ama laikibasisu maramdi mahakna India da lakpa matamda yamna nungaina magi family asi lainabagi damaktani 2021 gi June gi tang 18 numit ki warini Bisala machanupi ga loinana India da Dubai dagi laklami amadi flat asida layrami masugi matung July gi tang 8 da Bisala gi parents amadi mache mabu unaba flat asida laklami yengbada loinamak normal oirami Bisala gi parents amadi mache nongmanini layraga July gi tang 12 da amuk mayumda hannaba sem sarami Bisala na sukhalami madudi machanupi puraga mahaksu mapamda matam khara layurage haiduna maramasina July gi tang 12 gi ayuk ki pung 8 muk taba swaida auto rickshaw amada makhoi loinamak amuk flat asidagi thoraklami amasung pung 10 gi swaida Guzari da thunglami adubu makhoi mayamsi yobata ngairi pot chai thang thari matam sida Bisala na machanupi mapa da piraga Ram Krishna na paisa khara thari hojik ai paisa gi darkar khara lay aduna bank da chatlukhi ge hairami masugi matung auto rickshaw asimakta da Brahmabar da layba Kanara bank ki damak laklami Bisala gi mapa mama mache amadi chahi taret surabi machanupi Bisala halakpa ngaiduna layrami matam se tapna sum haukhibana pung ahum mari di haukhirami adubu Bisala di halakpa kauba layramde haurakpada di imung manungna jingnaba nungnangba amata fawramde imung manungna bank tami chinbagi natragana kaigumba thabak amada busy oikiba oiramni khalami masugi matung Bisala da halaklabra amadi kari fibamno hangnaba call tawrami adubu phone asi mahakna pick up tawramde hojikti imung manunggi miyoising wakhal waba hawraklami machanupi na makhoida kaigumba amata hairamdana kadaida chatkhravano khalami Bisala gi flat asi mapamgi yumdagi yamna lapna te maramasina mapana flat sida chatlaga amuktang yengluge haina khalami mapagi wakhalda kaigumba maram amagi Bisala flat sida chatlamba yai haina khalami flat asida mahusana laibasu family sikaktani makhoina India da laitaba matamda lok toraga adum lay Bisala gi mane makusu flat sida kaisu lakte wakhal waraba mapa machanupi ahalga loinana Bisala gi flat laklami mafam si yaruklaba matungda thong asigi doorbell khinglami aduga ngaihak ngairami adubu response amata lakte Bisala gi mapa wakhal wabana loirami thong ase chumnagi lok tawdabida napsellaga thambakak oibana thong sida haifetang namlubada masana hangdoklami mapa amadi machanupi living room da hek khong thangjinbaga amuk hena pakhatpa phawrami kaigino hairagadi manungda layriba pochai mayamsi koi chai chairaga layrami floor mathakta pochai mayam ama taraga layrami almari hangduna layrami masigi matung machanupi Bisala floor mathakta taaduna laybado amuk urami phiyam asu ubada mapa machadi makhatana makhong thangba ngamlamde machedi kappa hawrami adubu mapa di taaduna layribi machanupi gi manakta changsinduna ningsa sor holibra haina check torami adubu sordi holamdre masana masabu control tokduna mikup khara lairaba matungda
thinthaba tawdana police ta pau pikhirami mafam asi Brahmabar police station gi manungda lei pau phangbaga police su thinthaba tawdana thodok thokfamda yawraklami yumgi leiramliba phiyam asi uraga mafam sida huran chinthigi thabak tawkhre habasi mayek senglami Bisala gi manak sida phone charger ama taraga leirami police na section na yengma matamda Bisala gi mangakta dakpham khara leibado mayek singna urami police ki experience na Bisala mobile charger sina khawri chekhatuna hat khiba oiramgani khalami marak sida mapana machanupi gi asiba haksang sida amuk mityang thamlami ayukta machanupi Bisala na mapam chatnaba thorakhiya matamda sanalupa kaya ama Siraki haibadu ningsing laklami adubu haujikti sanagi khuji mangal sutra sanagi khudop amadi nagi sana loinamak mangkhirami wafam asi mapana police ta hairami forensic team su laklami amadi makoina asi bhaksang amadi manak nakpadu leiba potsaksing ningthina investigate tawrami photo su kaplami masagi matung asi bhaksang postmortem gi damak hospital da thakhirami police na masak khangdaba Miwai singi mathakta loot tawba amadi mi hatpagi case amakhak laukhatami amasung investigate tawba hawrami thokliba thodok asida siribi nupi asi NRI ama oibana case asi yamna chawba ama oirami mathangi ayukta khabar singda thodok asigi matangda hapnarami imung manung amadi police na mangjauna Dubai da leiba Bisala gi mapuroiba Ramkrishna da magi loinabi hatlambagi pau pikhrabani Ramkrishna pau ase tabada yamna nungairamde kapladuna India gi damak ai hogjikmak laknaba toge hairaklami somdana police amadi forensic team thodok thokfam asi yamna fazana section na investigate toba haukrabani police na Bisala gi mapa mamada wahang pahong tawa matamda fangliba information mayam asina police ki mangda wahang kaya ama thokhalaklami hangba yaba wahang amadi Bisala bank ta chatkibani masugi matung Karigidamak mahakna flat asida amuk halakhibano Bisala mapa mamagi mayum sida lakfam thokpani police na Kanara bank ta chattuna hangluwa matamdadi numit sida Bisala bank ta lakpagi record leiramde police ki mangda tariba yamna chawba wahang amade Bisala na karigidamak mahaki mapa mamada machin thiramino haibasini sumaina tawdana numit amade haukhirami thaudok thokhraba matung mathangi numitta police na amuk hanna flat asida tijin khomjin bagi thabak tawrami matam sida police amana drawing room gi manung delaiba table amagi mathakta leiriba cha gi cup ani sida mityang tarami cup ani mak sida cha khara khara di yaurami investigator na kitchen da changma matamda cha lon khibagi chafu haiba tare madusu leirami chafu asida cha mana amadi cha khara su hojik su yauraga leirami matam sida police na Bisala gi mapamamada Nakoi mayam yum chatnaba tholakhiba matamda cha thaklaga tholakhibra amadi Bisala na cha gi safu asi sumaina adum thamambra hanglami matam sida mapana makoina tholakku matamdadi yum kai fazana loisalamnaga tholakhi hairami yumdagi tholakku matamdasu cha thalakhiba leite hairami matang sida hangba yaba wahangdi imung manungna cha thakpa natrabadi cha thakliba miyoi asi kanano masina takpadi Bisala khaknatana flat asida atokpa miyoi su lakhi haibasini lakhiba miyoi asi mi amakhak oiragana Bisala ga punna phaminaraga cha thakpa ama kaigumba miyoi ani lakpa taragana Bisala na makhoi anida cha pithakhiba oidoini miyoi sing asi huranba lakpa taragadi Bisala na karigidamak makhoi si imungda changhankribano ayama matamda yum amada nupi mathanta leiragadi masak khangdaba mibu imungda changhanduna cha pithakpadi laidana yum manungda fawba changhanade masidagi mayak sengna khanglami madudi lakhiba miyoi adu Bisala na khangba mini haibasi police na Bisala gi flat sida lakhibasi miyoi amakhakti oiroi haina singnarami maramdi asuk yamna chawba thodok ama miyoi amakhaktana di tawba haibasi oithokloi hairami mayam sidagi police na warwaisin amakhak puraklami madudi Bisala hat ibasi masak khangdaba mi amanadi natte miyoi asi Bisala na thajaba amadi mahakna masak khangba mini haibasi building asida CCTV camera su marang kaina leiramde maram asina thodok thokliba matam sida building asida kana kana lakhi haibasu fazana khangba ngamde police na team mari khak semlami amadi tongan tongan ba thabak thoram sing
सिन्नरमी मफम असगी अकोइबदा खिलिबा कैमरा की फुटेज लौथोकपा बिशाला की कॉल डिटेल्स रिकॉर्ड अमदी लोकेशन लौथोकपा अकोइबदा लेरिबा मियोइसिंगदा वहंग पौहंग तौबा अमदी मिहाटपा असिना थौदोक असगी मतंगदा लंगला लंजिन फमम्ब्रा हाइना क्राइम सीन असी अमुक हन्ना इन्वेस्टिगेट तौबना चिंगबनी बिशाला की मपा ममाबु मयुमदा पुरखिबा अमदी बिशालाबु बैंक ता पुबगी महुत्ता फ्लैट ता पुरखिबा ऑटो ड्राइवर असगी ममिंग बिशाल कवी इमुंग मनुंगना नुपा असी हानदगी मसक खंगी हाइना वहंग पौहंग तौबदा पुलिसना खंगबा ngamlami पुलिसना ड्राइवर असी जुलाई की तांग 16 दा कस्टडीदा पुरक्तुना वहंग पौहंग तौरमी मतमसिदा बिशालना आईदी बिशालाना हाइबदु खक तौबनी हाइरमी बिशालाना अहानबदा कनारा बैंक दा चटलु हाइ अदुबु अमुक इखंग खंगौदना लंबीदगी फ्लैट ता अमुक चटलु थबक खरा लई हाइरमी मसगी मतुंगदगीदी महाक्ति कइमता खंगद्रे हाइना खुमलमी पुलिसनसु महाकना हाइरिबसी अचुम्बनी खंदुना दरकार लेरगदी अमुक हन्ना नंग कौरखिबा याय हाइरगा बिशालबु थादोखिरमी मरकसिदा पोस्टमार्टम की रिपोर्ट सुलाकलमी अमदी बिशाला की मिहाट खौरी चरम मेटलगा हाटपनी हाइबसी खंगमंगमलमी पुलिसना बिशाला मिसिगी लंगला लंजिन अमता फंगलक्तबसिदा अमुक हन्ना महाकी मपादा वहंग तौरमी बिशालागा यeknaba लेब्रा हौखिबदा महाका खतना चैनबा मरै तौनखिबा थौदोका लैखिब्रा अमदी लोहोंद्रिकान ममांगदा नुंसिनबा नुपाका लेब्रा हंगलमी अदुबु मपाना असिगुंबा अमता लैखिदे हाइना खुमलमी जुलाई की तांग 15 दा बिशाला की मपुरोइबा रामकृष्ण दुबईदगी इंडिया दा लाक्लमी महाकना लोइनबिगी अरोइबा मथौ मंगम पांगथोक्लमी इमुंग मनुंगी मियोइसिंग यामना नुंगाइरमदे ख्वाइदगी नुंगाइत्रिबदी पिकलिबी अंगांग असिगी खनबदनी महाकी मकोक्तगी ममागी ममीसी पुदुना चटख्रबनी मयामना अंगांग असि कनाना यंगसिनबिगिनी अमदी ममा याउदना करमना हिंगनी हाइना खनरमी पुलिसना बिशाला की मिहाट असिदा मपुरोइबगी खुदका याउब्रा हाइना वहंग अमा सागतलमी मसिगी एंगल सिदगिसु इन्वेस्टिगेट तौरमी रामकृष्ण की डिटेल्स लोइनमक थिदोक्लमी मखोई अनीगा लूना तिन्नबा मियोइसिंगदा वरी तौरमी मतमसिदा रामकृष्ण अमदी बिशाला 2010 स्वाइदा लोहोंगबनी हाइबा खंगमंगमलमी मखोई अनीगिसी अरेंज मैरिज अमखकनी बिशाला लाइक लाइसु हाइरबी नुपी अमनी अमदी रामकृष्ण दुबईदा NRI इंटरप्रेन्योर अमगी पर्सनल असिस्टेंट ओइना थबक तौरमी अमदी मफम असिदसु लेरमी लोहोंगलबा मतुंग मतई मनाव अनि दुबईदा लाक्लमी बिशालागी मपा ममागी मतुंग इन्ना मतई मनाव अनि खतना चैनबगी वाफम मखोईगी मांगदा कैदौनुंदा लाक्ते हाइरमी मखोई अनि यामना नुंसिनना लेमिनरमी रामकृष्णना बिशाला इंडियादा लाक्पदा ज्ञान ताना लैनबा फ्लैट असी महाकीदमक खल्लगा लैबिबनी 2021 की मार्चता कोविड की लॉकडाउन थमोरबा मतुंग फिबम खरा नॉर्मल ओइरपा मतमसिदा रामकृष्ण मागी फैमिली का लोनना दुबईदगी इंडियादा लाक्लमी मतम कुइरबगी तुंगदा इंडियादा लाक्पना मरम ओइरगा नमित 10 मुक लैरमी मसुगी मतुंग रामकृष्ण की सुटी लोइबदगी अमुक हन्ना मागी फैमिली असी दुबईदा हलक्लमी अदुबु था अनि अहुम लैरगा जून की तांग 19 दा बिशाला मचानुपी पूरगा इंडियादा अमुक दुबईदगी लाक्लमी लाक्पगी मरमना प्रॉपर्टी यंथोक यंसिनगी मतांगदनी जुलाई की तांग 3 तौगदबा थबकसिंग लोइसलमी मसगी मतुंग मपामगी मियोइसिंग मचानुपीगी फ्लैट सिदा लाक्लमी प्रॉपर्टी का मरी लेनना बिशालाबु हातखिबा ओइदोरा हाइना पुलिसना अमुक चिन्नरमी हाइरिबा एंगल सिदगिसु केस असी इन्वेस्टिगेट तौरमी अदुबु कैगुंबा लंगला लंजिन अमता फंगबा ngamlamde बिशाला की कॉल डिटेल्स रिकॉर्ड लौथोक्लमी डिटेल्स असिगी मतुंग इन्ना बिशाला दा अरोइबो ओइना कॉल तौरखिबसी महाकी मपुरोइबा रामकृष्ण की ओइरमी मतई मनाव अनि वरी वताई ngaihak तौरबा मतुंगदा कॉल अदु कक्किरमी हाइरिबा कॉल असी बिशालाना बैंक चटपगी लंबीदा लैरिका मतमगी ओइरमी लोइनबी लैखिद्रबगी मतुंगदा रामकृष्ण इंडियादा मखाताना लैथरी पुलिसना मंगोंदसु वहंग पहंग तौरमी महाकना हाइरमी अरोइबो ओइना मखोई अनीना वरी सानखिबदु अतोपा मतमदा वरी सानबा दुमाइना नॉर्मलनी अहेनबा कैगुंबा अमता याउदे थोख्रिबा थौदोक असी चायोल अमरोमदी फाखिरमी अदुबु हौजिकसु पुलिस की खुत्ता मरु ओइबा लंगला लंजिन अमा फावबा लैत्रि पुलिसना तौरिबा इन्वेस्टिगेशन अमंबदा पल्लगा लैबगुम ओइरमी अहेनबा पुलिस की टीम अनि अहुम अमसु अमुक सेमी पुलिसना बिशाला की मपुरोइबा रामकृष्ण की कॉल डिटेल्स रिकॉर्ड लौथोक्तुना फजना येंगबा मथौ ताई हाइना खल्लमी
मसिदगी क्लू खरा फंगबसु याय हाइना खलमे मतौ असुमना रामकृष्ण की कॉल डिटेल्स रिकॉर्ड लौथोकपदा पुलिस सिंह अगकब फावरमे रामकृष्णना मागी लोइनबिदा अरोइबो ओइना वरी साखिबा मतमसिगी ममांग अमदी मतुंगदा इंडिया की मसक खंगदबा नंबर अमदा रामकृष्णना वरी साखिबगी हिस्ट्री थेगनरमी इन्फॉर्मेशन असी हेक फंगबगा बिशालागी नुपादा अमुक हेन चिंगनरमी अननोन नंबर असी कनागी ओइदोरिबनो मतमसिदा रामकृष्ण दुबई दा लेरी महाकने इंडिया की नंबर असिदा कनागा करिगी वरी सानखिबनो इन्फॉर्मेशन असिदा युमफम ओइरगा पुलिस ना रामकृष्णबु 2021 की जुलाई की तांग 19 की नुमितसिदा कस्टडी दा पुरकलमी वहंग पहोंगी मतमसिदा मंगोंदा अकीबा फावबगी ममी अमखक उरमी रामकृष्णना खुमखिबा वहंग कया अमगी पाउखुमसु पेनिंगाई ओइरमदे पुलिसना वहंग अमा हंगलमी मदुदी दुबई दगी बिसाला लाको मतमदा मपाम अदुम लेबे याय करिगिदमक फ्लैट असी नंगना तोंगाना लेरिबनो अहानबददी मागी नुपीगी लेबिरिबनी खुमलमी अदुबु मखाताना अकनब मवोंदा वहंग पौहंग तौबदा रामकृष्णना लोटसनदुना थंबगी पांगल लोइनमक लोइखिरमी अरोइबदा महाकना मसाना याजरमी मदुदी मागी लोइनबी हातखिबसी महाकना तहोनखिबनी हाइना रामकृष्णना 2021 की फेब्रुवारीदगी मागी लोइनबीबु हातनबगी खनबा हौरमी रामकृष्ण की कंपनी सिदा महाक यामना लूना तिन्नबा मरुप अमखक ले ममिंगना धर्मेंद्र कुमार शाहनी कवि नोंगमा मखोय अनि वरी वताई सुम तौरिकानसिदा रामकृष्णना वहंग अमखक हंगलमी मदुदी युमदा सुम फमगा लेइरागा मी अमा हातपा हाइसे ओइथोकद्रा धर्मेंद्रना करिगी ओइथोकलोय कॉन्ट्रैक्ट किलर दा पैसा पीरबदी मखोयना अदुम हात खदौनी हाइरमी वफम असि रामकृष्ण की अनौबो ओइरमी मसिगी मतुंगदा रामकृष्णना धर्मेंद्रदा नंगना खंगबा कॉन्ट्रैक्ट किलर लेइब्रा हंगलमी धर्मेंद्रना मियोय अमदी खंगी अदुबु महाक्ति इंडिया दा लई हाइरमी मसिगी मतुंग रामकृष्णना मयेक सेंगना हाइरमी मदुदी इंडिया दा लईबा मियोय अमखकनी महांगना हातपा पामलिबसी मसिगी मतुंग धर्मेंद्रना स्वामीनाथन निषाद कौबा नुपा अमगा रामकृष्णगा वरी सानहलमी नुपा असि खुनेकी मी हातपा अमखकनी मिंगोंदगी पैसा लौरगा मी हातपगी थबक तौई महाक असि उत्तर प्रदेश की गोरखपुरदगिनी मसिना मरम ओइरगा रामकृष्ण इमुंग मनुंग पुदुना 2021 की मार्च ता इंडिया दा लाखिबनी गोरखपुर चतुना स्वामीनाथन गा उनरमी मकोय अनि वरी वताई तौरमी बिशाला हातपदा लुपा लाख मंगा पीगनी हाइना यानरमी रामकृष्णना लुपा लाख अनि अमसु मांगजौना पिरमी अमदी लेमहौरिबा पैसा लुपा लाख अहुम थबक पांगथोकपा लोयरगा दुबईदगी ट्रांसफर तौरके हाइबगी वफम सिदा यानरमी स्वामीनाथन की रोहित राणा कौबा मरुप अमलै महाकना महाराष्ट्र की मुंबईदगिनी वरी वताई दिल तौबा लोयरगा रामकृष्णना मोहित अमदी स्वामीनाथन उरुपीदा पुदुना लाक्लमी अमदी महाकी लोइनबी बिशालागा थेंगनहलमी रामकृष्णना मकोय अनिसी मागी मरुपनी अमदी मफम सिदा लैबा मतमदा नंगोंदा अवाबा नुंगाइतबा लेरगदी मकोयदा कॉल तौ मतेंग सोयदना पांगलक्कनी हाइरमे सुमाई तौदना बिशाला नुपा अनिसिगा मसक खंगनरमी अमदी बिशालाना करिगुम क्लू अमत फंगलमदे मदुदी हाइरिबा नुपा अनिसिना मतुंग तारकपदा महाकी थवाई लौरक्कनी हाइबदी सुती लोइदुना रामकृष्ण मागी फैमिली पुदुना दुबईदा लाक्लमी अदुबु महाकना तौखिबा प्लान की मतुंग इना बिशाला अमुक हन्ना इंडियादा थारकनबगी फिरेप अमखक लौरमी महाकना प्रॉपर्टी यंथोक यंसिन की थबक खरा लेइरे हाइरमी रामकृष्णना लेखिबा फ्लैट असी महाकी लोइनबी बिशाला की मिंगदा लई अदुबु महाकना फ्लैट असिदा बिशाला की मपा बासुगानी की मिंगसु हापसिन पामलमे मरम असिना रामकृष्णना 2021 की जुनगी तांग कुन मापंदा बिशाला इंडियादा अमुक थारकलमी बिशाला हाटपगी डेट सिना जुलाई की तांग 12 दा फिक्स तौरमी मी हाटनबगी नेकिबा नुपा अनिसु नोमुनिनी वाटलिकांदगी उरुपीदा लाक्तुना लेरमी मफम सिदा लाक्लबा मतुंग फ्लैट असिदा बिशाला अमदी मागी इमुंग मनुंगी मियोय सिंगसु पुन्ना लई हाइबसि खंगलमी मरम असिना रामकृष्णना बिशालादा कॉल तौदुना नहाकी पेरेंट्स युमदा हलनख्रो नंगसु मतम खरा मफमदा लैरुचो अदुगा मतम खरा लेरमगा दुबईदा अमुक हलो हाइरमी बिशालाना मपुरोबना हाइबा वफम सिमक तौरमी जुलाई की तांग 12 की अयुक्सिदा रामकृष्णना बिशालादा कॉल तौरक्तुना बैंकता पैसा हापखिबनी नंगना दरकार लेरकपा याय चटलगा लौथोचो हाइरमी रामकृष्णना टाइमिंग चपचाना येंगलदुना बिशालाना बैंक चटलिकान मतमसिदा अमुक कॉल तौरक्तुना मागी मरुप अनि फ्लैट ममांगदा ngaiduna leire पार्सल अमा पिरमगदबनी हाइरमी
Bishalana bank chatluraga flat chatke hairami adubu Ram Krishnana hauzik adum chatlo makoi ani nangonda poto piramaga atopa mafam amada amuk chatkidobani hairami parcel asida nangi gift yaurabani amadi ichanupigi birthday gi gift su yauribani hairami maram asina yamna thuna chatlaga lahoro hairami mapuroibana magi gift thari itabada Bishala yamna haraurami amadi excited su oirami auto asimaktada yamna thuna flat laklami nupa ani ngaiduna Leirami Bishalana mapuroibagi marupni khanduna karisu chingnadana makoi anibu flat manungda kausalami makoi anisi Bishala gidi guest oibana cha lang hangduna cha khara lolami Rohit amadi Swaminathan phamlaga cha thakduna wari watai tawduna leirami parcel asi hangdupa matamda makeup ki potchai chocolate amadi atopa pot macha khara yaurami masi uraga Bishala amuk hena haraurami matamsida Swaminathan na phone charger mari leibra haina Bishala da hanglami aigi marup ki phone gi battery loidawre hairami Bishala na magi bag tagi charger laukthoktuna Rohit ta pirami Rohit na charger mari lawraduna phone charge tawba socket tamna chatkhirami socket asi living room da lei masigi maningda Bishala famduna lei masigi matung ikhang khanghaudana Rohit na charger mari asina maningdagi Bishala gi ngaksam da yetuna kanna sikchilaklami Swaminathan na makhu makhut fazilami ngayaki matungda Bishala gi thawai chatkhirami Bishala floor mathaktuda thamlami masigi matung sanagi khuji mangalsutra khudop amadi nagi sana lauthoklami potchai lut tawba lakpa manaba imungi potchai chaikhairami amadi almari su tugairami mayam se tawramaga tuminna makoi ani flat tagi thoraktuna mirot oikhirami mayam se Dubai da leiriba mapuroiba Ram Krishnana loina taholibani masigi matung awatpa paisa Ram Krishnana Swaminathan gi bank account da transfer tawkhirami Ram Krishna gi matung inna horakpadagi hauna magi loina begi mong matawse supam pamde hairami mahakti matung inna Bishala khara free mind oibi nupi amakhakni miyam da noktuna wari watai tawi fagi jugwai su tawi hairami kanagumba amagi phone lakpada nakal da chathoktuna kuina wari watai tawi amadi kanna su noklami masina maram oiraga Ram Krishna na magi nupi se atoppa nupaga mari leinabra haibagi chingnaba ama faurami adubu mahakna magi nupi si thadokpadi pamlamde amadi magi chingnabasu manglamde Ram Krishna na khalami madudi magi nupina mangonda attention pibagi mahutta phone do oina pirami masigi chingnabagi wakal asi tapna Ram Krishna gi makokta hu oiraklami amadi mahaki chingnaba asina mi hatnabagi plan tawbagi thak yaholaklami somdana Bishala gi mapa mamana machanupi agang oirikandagi sumaina adum tawi nokpa kheba amadi mingonda wari watai adum tawi adubu aranbadi tawde hairami police na Bishala gi call details lathokpadasu mahaka mari lainai haibagi chingnaningai oiba number amata fangde adubu wari kuina sai haibasimadi chumi mahaki hainabini nupa amana maram laitana chingnaba amadi mahaki fattaba wakhalna maram oiraga maral kaisu lajadabi nupi amagi thawai di lobikre 2021 gi July gi tang 38 da Urupi police na Gorakhpur gi ASP da contact torami mafam sidasu yamna thuna police ki team semlami amadi Urupi dagi team amasu Gorakhpur da thakhirami Swaminathan nisat Nepal border dagi pharami adubu Rohit chahi amma mirot oiduna leirami adubu 2022 gi July gi tang 10 da mahaksu Gorakhpur dagi pharami adubu mayam sibu idea piriba Dhamendra police ki khutta taaba ngamlamde maramdi mahak Dubai da lei Dubai dagi mahak purokpa haibasi araiba amanate 2024 gi January da Dhamendra India da lakani amadi Lucknow International Airport ta thunglani haibagi pau amakhak fanglami police alert ta leiduna 2024 gi February anida Dhamendra Airport ta gi farami Ram Krishna amadi atopa miyoi anidi hanadagi jail da leirabani makhoi mayam gi mathakta charge sheet thagatuna hauzik case asi court ta leiri masi hairaga ngasigi di matang asida wari asi lo shinjarage thank you everyone